Danamanjuri College of Teacher Education Imphal Sahi Khudingi Pangthokhre Lakpa Annual Community Contact and Extension Program gi oina academic session listing ani kungamari kungamanga gi oina numit mari ni gi chathagadaba program gi ahobada ngasi JNIMS Blood Centre ga khutsamnaduna voluntary blood donation camp gi thouram pangthokhre oja singna community level da lawgudaba thodang amadi miyam gi damak karigumba khara tawnabagi wakhalon da yumpham oraga program asi sinmani haina program coordinator Dr. Songthang Khogendan haiki Blood donation gi program masida maru in hospital singda ladiba igi awatpa khradam oirebaso mekhatpa ngamgadra khanduna trainee singda blood donate tawbani makhatana hayeng akapata leiba relief camp ta relief distribution amadi college ta sanitization program amadi social service camp na singba pangthokani hairi college asigi trainees teaching non teaching staff singna punna lebak asida hanagum ing tappa mara china panba lamdam ama orangnaba isoda thawmijari hairi Panba yai how kiba chahi da su relief camp amadi hospital kharada community program gi makhada mateng pangkhiba laikre College of Teacher Education da blood donation camp ama pangthok sabi tang ngasi tang kutre mi gi tang kutre sida pangthok sabi hai basi koi program si koi 4-day community contact program da koi bed singi Kami sigi manungga paramani kwaidi anamba khowun mi ni sisi adula hayeng na koi ideal college da amba koi community contact program na ideal college da leiba koi kanu se da relief center sida panthok secretary adula aroi banu bichina patti pangthokhre da tare duna masidana social service ama tawjagani aduga ngasigi program asichu yamna mahung phana pangthokjai